Lakhipur Online Puthokjaba Mars ki tang taramanga Nongmaijing numit ki Khomjinba Pao tabirasi Ahanbada Maroi Pao Barak Bhilibo awang nongpo ki maroi balaloni te ki mafam ama oina semganana papandam thamli haina Pradhan Mantri na phongdokre Assam ki CM na Silchar Barak Tampak ki oiba Assam Secretariat sangakre atei project kaya sangabaga loinana urep uyung sutamkre Silchar pangthokpa jila thaki Science Congress da Singirbon High School ki mahiroi singna ahanba mana phangle Utra Sanglen Sana Kunungna Lamta Thangjagi Aroiba Numita Awai Akum Saroi Khangbagi Thorom Pangthokre Marfutaret Suba CRPF Raising Day Galoinana Miyoi Kamaromna Jiribamda Idan Tokre Manipur gi None Jila da Thokiba Bom Pokhaibagi Thodokamada Chahi Mari Rom Tamak Ngairiba Angang ama laikidre Nupi gi Hockey World Cup Qualifiers Final da England na Bharat po goal ani suno da Maithian Kre amasung Bangkok ta sanariba World Boxing Futures Cup ta Manipur gi sanaroi ahum yauna Bharat ki boxer manga medal fangbagi thajaba leire Haujik mapungoi pau tabirasi Kendra gi lengakna Barak Bhilibo awang nupok Bharat ki maruoiba logistic amasung laloniti ki center ama oina semkana na pandam thamli haina Pradhan Mantri Narendra Modi na phongdokre ngarang Silchar gi manakta Ambikapur da pangthokpa Public rally amada saruk yaraduna Pradhan Mantri na wafam asi phongdokkibani Pradhan Mantri na Silchar asi valley asigi gateway ni haina phongdokladuna lamdam asigi lon nat amasung puari na top top saktam ama puduna chatli haina Pradhan Mantri na makhata ki lau singuba singda mateng pangnanaba Pradhan Mantri Kisan Samman Nidhi scheme gi makhada Assam da lupa crore lising kunrom jentokre BJP lengakna ngamkhai gi khungang singbo Leibak ki maruiba khungang oina lauduna ngamkhai gi lamdam sing asigi chakot thorangda ahenba midiang thamli haina mahak phongdokhi numinini gi Assam khongchet ki ngarang nini chanba nimita Pradhan Mantri na lupa crore lising kunhumdoi changma ge yangkhai changna paikat kadaba chakot thorangi project kaya gi urep uyung tamkhi Barak Bhili amadi awang nongpok Bharat ki chatok sasin gi lamda maruiba khongthang ama oina lupa crore lising kunithoi chanipan ga humphumari changna sagadaba Guwahati Silchar High Speed Corridor gi urep uyung tamkhi Project asina Silchar amasung Guwahati gi marakta chatok sasin tawbagi matam pung manga hanthanbaga loinana Assam amasung awang nongpok lamdam gi marakta lalonitik tourism sakhotpada anoba inotama piragani haina thajaba thamli High Speed Corridor asina Barak Bhili gi chakotpagi khongjel yangkhadanggani haina Pradhan Mantri na thajaba phongdokhi masigi sumathakta Pradhan Mantri na tharom asida lupa crore chamaga humpumanga changna sagadaba Silchar da matam kaya gi mamangdagi ngainaraklaba flyover amasung lupa crore chamaga kunithoi changna sagadaba Patharkandi Agricultural College ki urep uyung sutambikhi thoram asida saruk yaraduna Assam ki Chief Minister Dr. Himanta Biswa Sarma na hai Silchar dagi haflong phauduna Guwahati chatok sasin tawbada miyamna mayoknariba khudong sadaba singa du kokhananaba Pradhan Mantri masamakna thodang lobiduna Express Highway semgananaba thorang asi yatkibani haiki Dolu Airport semgatpagi project ki damak hanana ayaba pikre amasung athuba matamda thabak hauragani haina mahakna phongdokhi masigi mathakta Silchar Medical College Hospital Complex da Super Speciality Hospital ama lingkat pagal loinana Barak Bhili da anauba Medical College ama sanabagi su thorang paikhatle haina Chief Minister na makhata ki जगह में विकास लेके आया और असम को एक मजबूत प्रदेश का परिचय देने में सक्षम हुआ मुख्यमंत्री डॉक्टर हिमंता बिस्वा शर्मा नंगरांग सिलचर लाक्तुना श्री कुनादा बराक भिली की असम सेक्रेटेरिएट संगाख्रे सेक्रेटेरिएट संगापगी थोरमदा मुख्यमंत्री ना महाकी वारोलदा सेक्रेटेरिएट असिगी कुथांगदा एडमिनिस्ट्रेटिव सिस्टम दा हेना डिसेंट्रलाइज तौबा यावना मरी लेना बाहिरम सिंगदा थबक थोरम सिंग अथुबा मतमदा लोइसिनबगी पावर सिनरगनी हाइके मुख्यमंत्री नंगरांग सिलचरदा BSF जवान सिंगा उनदुना मखोई कथोकपा मसुंग चोकथबा नाइट्रबा सेवागी धमक थागतपा फोंदोखि मतुंगदा महक दुर्गा कुनागी मिथापानीदा Urban and Housing Development Department ki makhada saba Convention Center amasu sangakhi matungda Mukhyamantri na virtual oina
Hailakandigi Anoba Circuit House Hangdokpaga loinana Youth Hostel amasung matamga chunaba school gi building amasu sangakhe. Masigi mathakta Mukhyamantri na Pathar Kandida Mio Chanipan rom gi phampham leiba auditorium ama masung Silcharda ngagi kaithel ama sanabagi urep uyungsu tambikhe. Panbayai Silcharda Barak Valley ki damakta Assam Secretariat ama hangtokpa sina Barak Tampak ki miyamda sarkar gi thabak thorom sing matam chana pangthokna bahonabada Gawati chatrabasu yahalagani. আনন্দৰ দিন প্ৰধানমন্ত্ৰী ডাঙৰীয়াই আমাৰ এক্সপ্ৰেছ কৰিডৰৰ আধাৰশিলা স্থাপন কৰিলে দুই এদিনতে কন্ট্ৰাক্টৰ সকলে আহি কামো আৰম্ভ কৰিব ইতিমধ্যে টেন্ডাৰ আদি কাম কমপ্লিট হৈছে আমাৰ শিলচৰ ফ্লাইঅভাৰৰ ফাউণ্ডেশ্যন কৰিলে তাতো কন্ট্ৰাক্টৰ ৰেডি আছে ইমিডিয়েটলি কাম কৰিব আমাৰ পাথাৰকান্দিত এগ্ৰিকালচাৰ কলেজৰ কাম আৰম্ভ কৰিলে তাকো টেন্ডাৰ কমপ্লিট হৈছে Kasar Jila gi Town High School da Mars ki tang tara humdoi da pangthokiba Rashtriya Abiskar Abhiyan gi makhada pangthokiba Jila thaki angang singi Science Congress da Singirbon High School gi mahut sina saruk yakiba mahiroi TH Inungan Bichanu amasung Y Mary Singhana Jila thakta ahanba mana laurakre Thoromasi Assam Science Technology and Environment Council gi makhada Kasar Jila gi District Organizing Committee na sinbane Mahiroi ani asina wetland gi matangda Lakhipur gi Laikol Khungang da leiba Indro Pat ki hanagi amadi hojik oiriba soksilakliba phibam gi matangda makhoi gi science project adu utki Mahusa gi phibam kannanaba masung wetland sing kanduna thamnaba wafam kayana akhangai singi pungning singsin mangamki school asigi maipak pasina atopa mahiroi singdasu chauna ithil piragani example river, man-made wetland, for example well, creeks, for example Chilka Lake, Fresh, for example Loktak Lake and Manipur. As well as terrestrial flora and fauna. Wetlands provide shelter and nutrients to the living organism. It also helps in carbon sink and fight against climate change. Ngarang Mars ki tang tara mari lamta thangjagi aroiba nimita Utra Sanglen Sana Kunungna ayuki matamda awai akum saroi khangbagi thoram maipakna pangthokre thoram asi haukiba ahanba lamta thangjada haukiba du ngarang aroiboina pangthokpani laithau asi chingu khoyum singi saroi singna singtek singthabada yaukraba taibang miyoiba singbu kanbinaba kanglei miyamgi taibang miyoiba singbu kanbinanaba kanglei miyamgi dama pangthokpani Masibu awaya kum saroi khangba haina khangnari loinana kangla khunaya sibu yekna basingdagi ngakthok pinaba masung laibak maratapna ingna tapna panana bathoni jabani haina wangkhairakpa publicity sana konung el poireiton gi cherol amada khangalakli Marfu taret suba CRPF raising de gamari lenana jiribam gi uchathol leiba 87 battalion STC complex da idan tawbagi thoroma ngarang pangthokre thoroma sida makok thongba miyoi sing yauna CRPF personnel marfutaret na idan tawki thoroma sida mithunglen oina SDG North East Zone gi IPS Sri Raja Srivastava kaloinana jiribam gi DC Krishna Kumar yauna atai makok thongba officer kayamaram na saruk yakhi Service and loyalty haibasida achet pathajabotuna thoromadu pangthokibani idan tawbagi thoromadu SM Dev Hospital Silchar amasung Lions Club ka kusamnatuna pangthokibani Manipur gi None Zilla da thokiba bom pokhairakpagi thodok amada chahi mari rom tama kairiba angang ama thodokphamda leikidre amasung mahaki mapa phibam thina soga pannangkhre thodok asing arang ayuk pung 9 makhairom taba matamda Khopum Police Station gi manungchenna Taulingpung Khungangda mapa machana makhoi gi yum gi akoibada leiba umang wamang sing sengdok lingaida lethod bom ama pokhairakibani hairi thodok phamda angang adu sikhi aduga Assam Rifles ki ex personnel ni haiba mahaki mapa phibam thina soktuna Imphal da leiba Raj Medicity da laikan khre hairi Ngarang Hyderabad ta pangthokiba FIH Nupigi Hockey World Cup lisingani kuntaru qualifiers ki final match ta England na Bharat bu goal ani suno da maitian khre masiga loina na team animak
FIH Women's Hockey World Cup ta makhoi gi mafam sing mai pak na kan mangam khre Malem gi thak ta pangthok ko da chauraba tournament asi lakliba Augusta da Belgium amasung Netherlands lebak ani na yumbu oiduna pangthokani Belgium amasung Netherlands da pangthok ko doriba FIH Women's Hockey World Cup asida malem gi oina mapan suba rank ta leiriba Bharatna makhoi gi ason mo mafam sing adu phagadhanduna hena phaba result porakani haina miyamna thajaba thamle Thailand gi Bangkok ta leiba Indoor Stadium huya mark ta pangthokliba World Boxing Futures Cup ki quarter final da mai pakraba Bharat ki boxer manga medal amamam soidana phangbagi thajaba leire makhoi manga adudi kg nipunipan gi kanglup ta Gunjan kg yangkhai mathoi gi kanglup ta Chandrika Pujari aduga Manipur dagi kg yangkhai mari gi kanglup ta Chirom Jaysri Devi kg yangkhai gi kanglup ta Ambekar Meitei amasung kg yangkhai teret ki kanglup ta Longjam Radhamani ni Bharat ki boxer manga asina quarter final da mai paktuna semi final da khong tangjilakhibani khangan jaba ma Barak Tampak ta ahanba oina hotel management ta bachelor program haure course asina isana isabu thabak pijaba ngamhanbata natana maming leiraba hotel singda thabak tawbagi khudong sabat aigani 12 pass taraba miyoi singna course asi tamba yagani hotel la thabak tawriba singna su on job training oina Vivo hotel management degree program asi tamba yagani UGC na sakhanglaba Lingias Bitapit University na mai paklaba singda certificate pigani certificate asina sarkar gi thabak loinana MBOC tamthabagi Bharat pumbada valid oigani chahi asigi January session admission authorized study center oiriba Elite Institute of Hotel Management Rani Bosti Ambikapoti opposite Ramanus College Silchar da mingchanba hore institute asigi mahiroi singda Silchar gi maming leraba Hotel Sagarika Regency da practical training pigani akupa marul gi damak mobile number 8822890441 number asida pau phobi number hairi Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maruiba paw amukhanna Barak Bhelibo awang nongpok ki maruiba laloni tiki mafam ama oina semganana ba pandam thamli haina Pradhan Mantri na phungdokre Assam ki CM na Silchar da Barak Tampak ki oiba Assam Secretariat sanga khre atei project kaya sanga bagaloina na ure puyung sutam khre Silchar da pangthokpa jila thaki science congress da Singirbon high school ki mahiroi singna ahan mamana phangle Utra sanglan sana kunungna lamta thangjegi aroiba nimitta awai akum saroi khangbagi thorom pangthokre Marfu taret suba CRPF raising de galoina na miyoi kamarom na jiribam da idan tawkhre Manipur gi Northeast Jilla da thokiba bom pokhaiba gi thodok amada chahi mari rom tamak ngairiba angang ama laikhidre Nupi gi Hockey World Cup qualifiers final da England na Bharat bu goal ani suno da maithian kre amasung Bangkok ta sanariba World Boxing Futures Cup ta Manipur gi sanaroi ahum yauna Bharat ki boxer manga medal phangbagi thajaba leire Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare